ngasi Manipuri wari lekolna puduna lakchari nausumgi aroiba tangkak lobirasi. Nongmadi mahazon aduna tha makai amagi khongchet ama chatlu atong bayenasi haire. Thabakti Churachandpurdagi Bilambati laururaga Imphal da yonabagi wani. Kishore suyarami thabak adu pumloi loibada Kishore sel angakpa phangna tonglami. Sel pumba adu ningthijana tungsilami. Mahajan aduna Kishore na thabak da pukning changbaduda thabak pumba sinarami. Kishore handakti mai khara pakle mahakna sel gi darkar yamna leiba mi oirabasu mapunsidadi huranbagi thabak toruktri. Chirapunjida gari chatpada thengnakiba marup amana mangonda black ki karbar khara yausi tha amada iwa wadana lising manga taragi mathakta phangningai lei hai. Marup adugi maming Luna kawi. Malki chingi chingdonda mahak ki mayumni. Mahak singi karbar tawi. Upak na phop haba magi mayum taru tanali. Mahak na wari lirai. Mahak nong maluhong lakpadagi yum adu da leiba haukibani. Yum adu magi nupi gi yumni. Mahak ki macha nupi amaga nipa ahumga lei. Mahak singi karbar tawzarasu black chain bamini. Kishore busu yauranaba mahak na hauki. Nungdang ama Luna na hauduna Kishore yum amada chatminarami. Thau hapatin ama Luna na purai. Madu yum amada thong thinduna hangdok halaga pisan kirami. Nipa aduna tin adu hek laubaga sel mapul ama lanthoraklami. Luna na hai tin adu mamalyamba thau amani madugi phangpham lei. Thau adu thiraga nipa asida hek pibada mahakna sel adum khutsinnarakani. Kishore na paisa pamlabasu phangnabagi pambai Luna na takpa adu pamdre. Mathangi ayukta Luna dagi bidai lauramdaida nongma lake hainadi mahakna hairami. Nongma nipi macha ama laktuna Kishore da mani adu nare mahakpu uningi haina pau haire. Kishore na mahajan aduda numit humni mari ni dangdi thabak lepke hairam laga khudakta mani unaba lamangdongda chatkirami. Inkhol adu isong songlamle mapanda mi mayam ama phamduna leirami. Maiba amana makokta phi angobo ama yetladuna lareida panba hidak nganthak adu chingna mayamda kari no hairi. Mamadu su leirami Kishore bu ubada thunamak imungda pusilami. Tanan laba phamung aduda hipliba mane adu urubada Kishore pakhatlami. Unsana saruda kuppata mangaire. Mamit adu chang phangna kutle. Hidak likli kharaga ising glass amaga chamas amaga leiri. Mamaduna hairei lok aribagi lainani tha ahum tamak ngairi. Makha tarei madudi mane aduna ngarang Kishore bu uningi hairei. Mane na adu yaura phawbada pau takpirakdaba Kishore mapukningda yamna waraurami hairei. Mama khoisu pau amatasu haibibe yabani. Aikhoigidi ine asina loire khitang phajamande. Mahak phamung aduda tapna phamtharami. Mane adu mamit pangthoktuna yenglai sonthangna na hairei. Keso nangbu kamdauri bage Radha pyari di kamdauri mabu loigadaba kayam watli bage. Tapna Kishore gi masa pairei. Keso nangdi nayang yamna kanglene. Nangbu bhap taune nangbu ngauba khara pharabro. Ay suyum ama palibanina nangbu yengsinbibasu ngamde. Tadana siramdaida aigi khut paiduna nangbu sinarambani mane ado mapi tarakle. Kishore pukning inaw naurami. Wa ama ngange tawbada khanau phungalaktuna ngamdre. Yamna wana hotnaduna hairei ine phare to'u. Kishore inglaba manegi makhong adu noibiduna leirami. Lok kanna khurei. Lok ki lainani haiduna kanasu manakta changnadre. Mamaduga Kishore duga talai. Mane adu mamit wisinduna amuk pothakre. Mamaduna hairei nanesi ahanbada Bishnupur Dr. Khana da leirami. Adubu Dr. na Chingmairongda lei hingonda pukhro haina hairakpadagi yumda oina putharaklabani. Ngasiga thana putharakpa nini da ngairi. No ngalakle. Ayuki pung 12 tarakpa aduaida
ꯃꯅꯦ ꯑꯗꯨ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ, ꯁꯣꯔ ꯄꯤꯛꯊꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯥ ꯃꯌꯥꯝ, ꯃꯄꯨꯔꯣꯏꯕ ꯀꯤꯁꯣꯔ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯅꯦ ꯑꯗꯨ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯀꯤꯁꯣꯔ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯏ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯟꯅ ꯌꯦꯡꯕꯗ ꯃꯅꯦ ꯑꯗꯨꯅ ꯂꯣꯏꯖꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯤꯈ꯭ꯔꯕ ꯃꯄꯥ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ, ꯃꯄꯥ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯀꯤꯁꯣꯔꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯏꯃꯝ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯃꯅꯦ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯃꯇꯝ ꯆꯨꯞꯄꯗ, ꯑꯗꯨꯗ ꯅꯠꯇꯅ ꯅꯣꯡꯃ ꯃꯥꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯅꯦ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀꯤꯁꯣꯔ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯍꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯒꯨꯝ ꯈꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯕꯒꯨꯝ ꯅꯤꯡꯂꯛꯂꯦ꯫ ꯀꯤꯁꯣꯔ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯄꯥꯎ ꯑꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯇꯥꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯣꯛ ꯍꯦꯛ ꯊꯣꯛꯂꯛꯂꯕꯗꯤ, ꯑꯃꯁꯨꯡ ꯀꯤꯁꯣꯔꯒꯤ ꯃꯇꯧ ꯑꯁꯤ ꯎꯈ꯭ꯔꯒ ꯁꯥꯎꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯄꯥꯎ ꯑꯁꯤ ꯃꯉꯣꯟꯗ ꯇꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯅꯦꯒꯤ ꯑꯁꯇꯤ ꯁ꯭ꯔꯙꯥꯅꯆꯤꯡꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯤꯁꯣꯔ ꯊꯕꯛꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ, ꯃꯍꯥꯛ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩ, ꯃꯆꯥꯁꯨ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯥꯡ ナꯏꯅ ꯁꯦꯜ ꯊꯥꯕ ꯇꯥꯏ꯫ ꯃꯤꯒ ꯃꯤꯃꯥꯟꯅꯗꯅ ꯃꯆꯥꯅꯨꯄꯤꯅ ꯃꯤꯔꯝꯗ ꯂꯩꯕꯗꯨ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯊꯃꯣꯏꯗꯁꯨ ꯈꯜꯂꯤ, ꯃꯆꯥꯅ ꯃꯤ ꯑꯣꯏꯗꯨꯅ ꯊꯣꯔꯛꯄ ꯎꯔꯒ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯃꯔꯥꯏꯅ ꯀꯥꯎꯖꯈꯤꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯈꯅꯧ ꯍꯦꯛ ꯌꯧꯈꯤꯕꯒ ꯑꯖꯤꯠꯀ ꯁꯤꯇꯥꯒ ꯎꯅꯔꯝꯃꯤ꯫ ꯁꯤꯇꯥ ꯑꯖꯤꯠꯀꯤ ꯃꯐꯝꯗꯒꯤ ꯌꯨꯝꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯨꯕꯗ ꯌꯨꯝꯗ ꯊꯣꯛꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯄꯥꯅ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅꯇ ꯍꯥꯏꯔꯛꯄꯅꯤꯅ ꯊꯣꯛꯂꯨꯕ ꯌꯥꯗꯦ꯫ ꯃꯄꯥꯅ ꯊꯥꯔꯛꯄ ꯄꯣꯠ ꯆꯩ ꯃꯍꯥꯛ ꯐꯪꯂꯦ꯫ ꯑꯖꯤꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ LLBꯗ ꯃꯤꯡ ꯆꯜꯂꯦ꯫ ꯁꯤꯇꯥꯒ ꯃꯈꯣꯏ ꯑꯅꯤ ꯏꯇꯠ ꯇꯠꯇꯅ ꯎꯅꯩ꯫ ꯂꯈꯅꯧꯒꯤ ꯚꯥꯠ ꯈꯥꯟꯗꯦ ꯍꯤꯟꯗꯨꯁꯇꯥꯅꯤ ꯁꯪꯒꯤꯠ ꯃꯍꯥꯕꯤꯗ꯭ꯌꯥꯂꯌꯗ ꯃꯈꯣꯏ ꯑꯅꯤ ꯏꯁꯩ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯁꯤꯇꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯐꯝꯗꯤ ꯁꯣꯇꯦ ꯏꯃꯥꯝꯕꯥꯔꯥ ꯍꯥꯏꯅ ꯈꯪꯅꯕ ꯂꯈꯅꯧꯒꯤ ꯅꯋꯥꯕꯀꯤ ꯍꯔꯥꯎ ꯇꯌꯥꯝ ꯁꯪ ꯑꯣꯏꯔꯝꯕ ꯁꯪꯒꯥꯏ ꯑꯗꯨꯅꯤ꯫ ꯃꯍꯥꯚꯥꯔꯠꯀꯤ ꯆꯀ꯭ꯔꯚ꯭ꯌꯨꯍ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯗꯕꯣꯏ ꯅꯤꯡꯉꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯌꯦꯡꯕꯗ꯫ ꯅꯋꯥꯕꯀꯤ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯔꯥꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯩꯐꯝꯁꯨ ꯃꯅꯨꯡꯗ ꯂꯩ꯫ ꯂꯈꯅꯧ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯣꯅꯨꯡꯅꯤ꯫ ꯁꯤꯇꯥꯗꯤ ꯆꯍꯤ 3-4 ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯤꯟꯗꯤ ꯅꯤꯡꯊꯤꯅ ꯉꯥꯡꯂꯝꯂꯦ꯫ ꯁꯨꯇꯤ ꯍꯦꯛ ꯐꯪꯕꯒ ꯑꯖꯤꯠꯀ ꯍꯧꯅꯗꯨꯅ ꯁꯤꯇꯥ ꯂꯝ ꯀꯣꯏꯕ ꯆꯠꯂꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯌꯦꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯑꯦꯂꯥꯍꯥꯕꯥꯗꯀꯤ ꯇ꯭ꯔꯤꯕꯦꯅꯤ ꯁꯪꯒꯝ ꯌꯦꯡꯕ ꯆꯠꯂꯤ꯫ ꯁꯪꯒꯝ ꯃꯦꯂꯥ ꯇꯧꯔꯝꯃꯤ꯫ ꯇꯣꯔꯕꯥꯟ ꯑꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯂꯝꯗꯦ꯫ ꯒꯪꯒꯥ ꯖꯃꯨꯅꯥ ꯑꯃꯗꯤ ꯁ꯭ꯋꯔꯁꯋꯇꯤ ꯇꯨꯔꯦꯜ ꯑꯍꯨꯝꯒꯤ ꯇꯤꯟꯅꯐꯝꯅꯤ꯫ ꯁ꯭ꯋꯔꯁꯋꯇꯤ ꯇꯨꯔꯦꯜꯗꯤ ꯎꯕ ꯐꯪꯗꯦ, ꯂꯩꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯏ ꯍꯥꯏ꯫ ꯇꯤꯔꯊ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯤ ꯀꯌꯥ ꯇꯤꯔꯊ ꯂꯨꯞꯄ ꯂꯥꯛꯅꯩ꯫ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯍꯤꯗ ꯃꯥꯏꯛ ꯄꯥꯜꯂꯗꯨꯅ ꯍꯣꯟꯗꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯥꯏꯛ ꯑꯗꯨꯗ ꯇꯂꯠ ꯃꯍꯃꯨꯗꯀꯤ ꯒꯖꯜ ꯁꯛꯂꯛꯏ꯫ ꯃꯊꯪꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯁꯤꯗ ꯆꯠꯂꯤ꯫ ꯇꯤꯔꯊ ꯃꯐꯝ ꯑꯃꯅꯤ ꯃꯗꯨꯁꯨ꯫ ꯑꯒ꯭ꯔꯥꯒꯤ ꯇꯥꯖ ꯃꯍꯜ ꯌꯦꯡꯕ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯥꯏꯔꯤꯛꯇ ꯎꯕ ꯅꯠꯇꯅ ꯁꯤꯇꯥ ꯇꯥꯖ ꯃꯍꯜ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯑꯄꯨꯡꯕ ꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯁꯤꯡ ꯀꯥꯞꯂꯤ ꯄꯦꯔꯦ ꯃꯌꯥꯝ꯫ ꯐꯣꯇꯣ ꯅꯝꯕ ꯃꯌꯥꯝ ꯑꯃꯅ ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯍꯥꯏꯅ ꯀꯌꯥ ꯑꯃꯅ ꯍꯥꯏꯔꯤ꯫ ꯈꯣꯡꯎꯞ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯇꯥꯖ ꯃꯍꯜꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯃꯣꯏ ꯈꯔ ꯏꯪꯂꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯥꯔꯕꯜꯒꯤ ꯃꯊꯛꯇ ꯍꯠꯂꯤꯕ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯕꯛ ꯑꯗꯨ ꯎꯔꯨꯕꯗ ꯉꯛꯇꯕ ꯉꯝꯗꯦ꯫ ꯖꯃꯨꯅꯥ ꯇꯨꯔꯦꯜꯅ ꯇꯥꯖ ꯃꯍꯜꯒꯤ ꯃꯅꯝꯗ ꯂꯥꯏꯔꯦꯟ ꯑꯃꯒꯨꯝ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯂꯤ꯫ ꯃꯊꯪꯗꯤ ꯃꯈꯣꯏ ꯑꯅꯤ ꯔꯤꯁꯤꯀꯦꯁꯇ ꯁꯤꯕꯥꯅꯟꯗ ꯑꯥꯁ꯭ꯔꯝ ꯌꯦꯡꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝ ꯃꯈꯜ ꯃꯈꯜ ꯀꯣꯏꯕ ꯆꯠꯄꯗ ꯁꯤꯇꯥꯒꯤ ꯄꯨꯛꯅꯤꯡ ꯇꯦꯛꯈꯠꯂꯛꯂꯝꯃꯤ꯫ ꯁꯨꯇꯤ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯁꯤꯇꯥꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯆꯍꯤ 2ꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯄꯔꯤꯈ꯭ꯌꯥ ꯃꯌꯥꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯉꯤ꯫ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅꯇ ꯂꯩꯕꯗ ꯅꯨꯃꯤꯠ ꯀꯗꯣꯝꯗ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯆꯤꯊꯤ ꯐꯪꯉꯤ꯫ ꯁꯤꯇꯥꯅ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯖꯔꯕ ꯃꯄꯥ ꯑꯁꯤ ꯍꯌꯦꯡ ꯃꯥꯅ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯤ꯫ ꯌꯨꯝ ꯊꯣꯛꯇꯕ ꯆꯍꯤ 2-3 ꯁꯨꯖꯤꯜꯂꯛꯂꯕꯁꯨ
ꯃꯄꯥꯒꯤ ꯆꯤꯊꯤꯅ ꯇꯣꯏꯅ ꯏꯔꯛꯄꯅ ꯏꯅꯧ ꯇꯅꯧꯕꯒꯨꯝ ꯇꯧꯏ꯫ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯃꯇꯝꯗꯤ ꯐꯅ ꯍꯧꯖꯤꯜꯂꯝꯂꯦ꯫ ꯏꯁ꯭ꯋꯔꯗ ꯈꯣꯏꯔꯝꯃꯤ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯅꯥꯍꯟ ꯌꯦꯛꯍꯟꯗꯅ ꯂꯩꯅꯅꯕ꯫ ꯑꯃ ꯈꯪꯗꯦ ꯆꯍꯤ 2ꯇ ꯉꯥꯏꯁꯤꯜꯂꯛꯂꯦꯗꯅ꯫ ꯄꯨꯛꯅꯤꯡ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯂꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯊꯣꯟ 2ꯒꯤ ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯁꯥꯒꯠꯄ, ꯑꯀꯣꯏꯕꯗ ꯂꯩꯀꯣꯜ ꯂꯩꯍꯟꯕ, ꯀꯥꯔ ꯊꯝꯐꯝ ꯑꯃ ꯏꯟꯊꯣꯛꯄ, ꯃꯃꯥꯡꯃꯛꯇ ꯌꯣꯠꯀꯤ ꯒꯦꯠ ꯑꯃ ꯄꯥꯟꯁꯤꯟꯕ, ꯃꯊꯪ ꯃꯊꯪ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯋꯥꯔꯕ ꯃꯄꯥ ꯑꯗꯨ ꯅꯨꯡꯉꯥꯏꯍꯟꯕ ꯃꯥꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤ꯫ ꯀꯤꯁꯣꯔꯒꯤ ꯍꯛꯆꯥꯡ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯥꯕ ꯊꯛꯄ ꯏꯌꯥ ꯌꯥꯗꯦ꯫ ꯊꯕꯛ ꯄꯣꯊꯥꯔꯗꯨꯅ ꯅꯣꯡꯃ ꯗꯥꯛꯇꯔ ꯌꯦꯡꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯗꯥꯛꯇꯔꯅ ꯃꯍꯥꯛꯀꯤ ꯆꯈꯥꯎꯗ ꯑꯜꯁꯔ ꯈꯔ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯅ ꯗꯥꯛꯇꯔꯗ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯀꯤꯁꯣꯔ ꯗꯥꯛꯇꯔꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯆꯈꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ, ꯍꯦꯛꯇ ꯍꯟꯗꯣꯛꯏ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄꯨꯛ ꯊꯤꯟꯕ ꯑꯃ ꯀꯟꯅ ꯍꯧꯔꯛꯂꯦ꯫ ꯀꯤꯁꯣꯔ ꯐꯃꯨꯡꯒ ꯅꯪꯒꯟꯒ ꯇꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯅ ꯍꯪꯕ ꯂꯥꯛꯏ꯫ ꯃꯍꯥꯖꯟ ꯑꯗꯨꯁꯨ ꯍꯪꯕ ꯂꯥꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯤꯁꯣꯔꯗ ꯊꯕꯛ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯁꯣꯔꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯒꯤ ꯄꯩꯁꯥ ꯊꯥꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯁꯣꯔꯅ ꯌꯨꯝꯗ ꯄꯣꯊꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯤꯁꯣꯔꯒꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯇꯥꯛꯅꯔꯤ꯫ ꯐꯛꯂꯥꯡ ꯑꯗꯨ ꯁꯨꯅꯨ ꯇꯩꯔꯤ ꯍꯥꯏꯕ ꯇꯥꯛꯄ ꯑꯣꯏꯅ ꯁꯨꯅꯨ ꯈꯔ ꯄꯛꯂꯤ꯫ ꯂꯩꯀꯣꯜ ꯑꯗꯨ ꯂꯩ ꯑꯃꯠꯇ ꯁꯥꯠꯇ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯍꯨꯞ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯁꯝꯕ ꯂꯩ ꯆꯥꯡ ꯃꯥꯟꯅꯅ ꯀꯛꯄ ꯑꯗꯨ ꯀꯨꯏꯅ ꯀꯛꯇ꯭ꯔꯕꯅꯤꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯂꯣꯏꯅ ꯂꯩꯕꯥꯛꯇ ꯎꯞꯊꯔꯦ꯫ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯀꯤꯁꯣꯔꯅ ꯈꯜꯂꯤꯕꯗꯤ ꯀꯟꯅ ꯅꯥꯁꯤꯜꯂꯛꯇꯨꯅ ꯁꯤꯇꯥꯒꯤ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯗꯅ ꯇꯣꯛꯂꯒꯗ꯭ꯔꯥ, ꯃꯗꯨꯗ ꯊꯣꯛꯇꯅꯕ ꯃꯍꯥꯛ ꯏꯁ꯭ꯋꯔꯗ ꯈꯨꯔꯝꯃꯤ꯫ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯂꯨꯄꯥ 2,000 ꯈꯛ ꯊꯥꯈ꯭ꯔꯒ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯆꯤꯊꯤ ꯑꯣꯏꯅ ꯏꯔꯛꯅꯕ꯫ ꯀꯤꯁꯣꯔꯒꯤ ꯃꯍꯥꯖꯟ ꯑꯗꯨ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯂꯥꯛꯏ꯫ ꯃꯥꯅ ꯈꯪꯅꯕ ꯗꯥꯛꯇꯔ ꯀꯌꯥ ꯀꯌꯥꯗ ꯎꯅꯗꯨꯅ ꯀꯤꯁꯣꯔꯒꯤ ꯐꯒꯠꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯁꯣꯔꯒꯤ ꯑꯅꯥꯕ ꯏꯐ ꯐꯒꯠꯂꯛꯄ ꯎꯗꯦ꯫ ꯀꯤꯁꯣꯔꯅ ꯅꯨꯃꯤꯠ 2 ꯆꯪꯗꯨꯅ ꯁꯥꯡꯂꯕ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯃꯆꯥꯅꯨꯄꯤꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯖꯟ ꯑꯗꯨꯅ ꯃꯥ ꯏꯕꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯔꯨ ꯑꯣꯏꯅ ꯁꯤꯇꯥꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯇꯧꯗꯅ ꯀꯟꯅ ꯍꯣꯠꯅꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯗꯕꯅ ꯀꯤꯁꯣꯔꯒꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯆꯈꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯃ ꯀꯤꯁꯣꯔꯅ ꯗꯥꯛꯇꯔꯒ ꯃꯍꯥꯖꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯈꯤ꯫ ꯗꯥꯛꯇꯔꯅ ꯍꯥꯏꯈꯤ, ꯃꯥꯒꯤꯁꯤ ꯑꯜꯁꯔꯅꯤ, ꯈꯔ ꯃꯇꯝ ꯍꯦꯟꯖꯤꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯕ ꯍꯧꯅꯕ ꯌꯦꯡꯒꯅꯤ, ꯅꯤꯄꯥ ꯑꯁꯤ ꯅꯤꯁꯥ ꯈꯔ ꯇꯧ ꯃꯥꯜꯂꯦ꯫ ꯃꯍꯥꯖꯟ ꯑꯗꯨꯅ ꯈꯨꯝꯈꯤ, ꯈꯪꯗꯦꯅꯦ ꯗꯥꯛꯇꯔ ꯕꯥꯕꯨ, ꯃꯁꯥꯗꯤ ꯑꯉꯥꯡꯅꯤꯗꯣ, ꯑꯗꯨꯅ ꯚꯥꯞ ꯇꯥꯗꯗꯨꯅ ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ ꯇꯧꯔ ꯃꯥꯜꯂꯦ, ꯗꯥꯛꯇꯔꯅ ꯃꯥꯒꯤ ꯐꯅꯕ ꯈꯔ ꯇꯧꯕꯤꯌꯨ꯫ ꯀꯤꯁꯣꯔꯒꯤ ꯃꯅꯥꯇꯣꯟꯗ ꯄꯥꯏꯞ ꯊꯤꯡꯖꯤꯜꯂꯒ ꯁꯪꯒꯣꯝ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯖꯟ ꯑꯗꯨꯅ ꯗꯥꯛꯇꯔꯗ ꯂꯩꯅꯕ ꯇꯧꯁꯤ ꯍꯥꯏꯔꯁꯨ ꯀꯤꯁꯣꯔꯅ ꯃꯔꯥꯏꯅ ꯐꯖꯅꯤ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯅꯣꯡꯃ ꯍꯦꯟꯗꯤꯃꯦꯟ ꯑꯗꯨꯅ ꯆꯤꯊꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ, ꯁꯤꯇꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯀꯤꯁꯣꯔꯅ ꯍꯤꯞꯅ ꯍꯤꯞꯅ ꯆꯤꯊꯤ ꯑꯗꯨ ꯐꯥꯛꯇꯣꯛꯂꯝꯃꯤ, ꯄꯥꯊꯔꯛꯂꯝꯃꯤ꯫ ꯕꯕꯥ, ꯑꯩ ꯀꯣꯔꯁ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯏꯟꯇꯔꯟ ꯑꯣꯏꯅ ꯂꯈꯅꯧꯗ ꯃꯇꯝ ꯈꯔ ꯂꯩꯊꯈꯤꯕ ꯇꯥꯔꯤ꯫ ꯌꯥꯝꯂꯕꯗ ꯊꯥ 5 ꯑꯩꯅ ꯃꯈꯥ ꯂꯩꯊꯒꯗꯧꯔꯤꯕꯁꯦ꯫ ꯕꯕꯥꯅ ꯅꯍꯥꯟ ꯊꯥꯔꯛꯄ ꯆꯤꯊꯤ ꯐꯪꯉꯤ꯫ ꯑꯩꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯑꯆꯧꯕ ꯂꯩꯀꯣꯜ ꯑꯃ ꯑꯣꯏꯍꯟꯁꯤ, ꯃꯥꯂꯤ ꯑꯃꯁꯨ ꯊꯝꯁꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯕꯕꯥꯒꯤ ꯁꯦꯕꯥ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕꯤꯁꯅꯨ꯫ ꯑꯖꯤꯠꯀꯤ ꯍꯟꯗꯛ ꯑꯔꯣꯏꯕ ꯄꯔꯤꯈ꯭ꯌꯥ ꯇꯧꯒꯗꯧꯔꯦ, ꯃꯥꯁꯨ ꯊꯣꯔꯛꯂꯅꯤ꯫ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯕꯕꯥ ꯀꯝꯗꯧꯔꯤꯒꯦ ꯍꯪꯉꯤ꯫ ꯑꯩꯁꯨ ꯕꯕꯥ ꯅꯥ ꯌꯦꯛꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯕꯕꯥꯒꯤ ꯊꯣꯏꯗꯣꯛꯄ ꯅꯥꯕ ꯌꯦꯛꯄ ꯂꯩꯔꯝꯂꯣꯏ ꯈꯜꯂꯤ, ꯑꯩꯒꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯗꯨꯒ ꯕꯕꯥ, ꯅꯪꯕꯨ ꯀꯥꯎꯈ꯭ꯔꯕꯔꯥ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯗꯥꯛꯇꯔ ꯄꯥꯁ ꯇꯧꯕꯒ ꯏꯃꯥ ꯎꯅꯍꯟꯒꯅꯤ ꯍꯥꯏꯕꯗꯣ?
ꯑꯩꯗꯤ ꯂꯥꯡꯇꯛꯅꯕꯅ ꯂꯣꯏꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯃꯥ ꯂꯧꯔꯨꯁꯤ ꯍꯥꯏꯕꯗꯨ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯎꯅꯕ ꯐꯪꯒꯅꯤ ꯈꯟꯕꯗ ꯊꯨꯅ ꯌꯨꯝꯗ ꯊꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯆꯥꯅ ꯂꯝꯗꯝ ꯇꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯅꯪꯒꯤ ꯁꯤꯇꯥ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯕꯗ ꯀꯦꯁꯣꯔ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯃꯍꯥꯛ ꯃꯪꯗꯨ ꯉꯥꯏꯈ꯭ꯔꯦ ꯆꯤꯊꯤ ꯑꯗꯨ ꯆꯤꯊꯤꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯕꯒꯨꯝ ꯈꯟꯈ꯭ꯔꯦ ꯀꯦꯁꯣꯔꯅ ꯃꯍꯥꯖꯟ ꯑꯗꯨꯗ ꯍꯥꯏꯔꯗꯨꯅ ꯋꯤꯜ ꯑꯃ ꯏꯍꯜꯂꯝꯃꯤ ꯋꯤꯜ ꯑꯗꯨꯗ ꯀꯦꯁꯣꯔꯒꯤ ꯏꯪꯈꯣꯜ ꯌꯨꯝ ꯂꯧ ꯄꯔꯤ ꯑꯃꯗꯤ ꯂꯩꯖꯔꯤꯕꯗꯨ ꯑꯗꯨꯒ ꯏꯪꯈꯣꯜꯗꯨꯗ ꯍꯧꯕ ꯎ ꯋꯥ ꯄꯨꯝꯕ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯃꯍꯥꯛ ꯁꯤꯔꯒ ꯁꯤꯇꯥꯒꯤ ꯑꯣꯏꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯏꯍꯜꯂꯝꯃꯤ ꯋꯤꯜ ꯑꯗꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯃꯤ ꯃꯍꯥꯛ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯐꯥꯏꯒꯟꯒꯤ ꯁꯝꯖꯤꯟꯅꯐꯝ ꯁꯔꯨ ꯑꯁꯤ ꯐꯃꯨꯡꯒ ꯇꯥꯏꯅꯃꯟꯗꯨꯅ ꯄꯣꯞꯊꯣꯛꯂꯦ ꯃꯥꯒꯤ ꯈꯣꯡ ꯑꯗꯨ ꯄꯪꯊꯈꯤꯗꯨꯅ ꯄꯥꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯄꯣꯠ ꯆꯩ ꯂꯥꯝꯕ ꯉꯝꯂꯦ ꯅꯣꯡꯃ ꯀꯦꯁꯣꯔꯅ ꯃꯍꯥꯖꯟ ꯑꯗꯨꯗ ꯚꯨꯕꯟꯕꯨ ꯀꯧꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯚꯨꯕꯟ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯊꯤꯟꯊꯕ ꯇꯧꯗꯅ ꯀꯦꯁꯣꯔꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯍꯤꯞꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯦꯁꯣꯔꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯃꯀꯣꯛꯇꯨ ꯄꯣꯛꯍꯧꯔꯦ ꯊꯥꯎ ꯇꯩꯗꯕꯒꯤ ꯃꯊꯛꯇ ꯁꯝꯖꯦꯠ ꯍꯥꯠꯇ꯭ꯔꯕꯅꯤꯅ ꯃꯀꯣꯛꯇꯨ ꯏꯐꯥ ꯐꯥꯔꯦ ꯚꯨꯕꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯔꯦ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯪꯂꯛꯏ ꯊꯨꯅ ꯊꯥꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯃꯌꯥꯝ ꯑꯃ ꯀꯧꯔꯝꯃꯤ ꯀꯦꯁꯣꯔꯅ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯃꯍꯥꯛꯅ ꯎꯅꯅꯤꯡꯗꯨꯅ ꯀꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ ꯌꯨꯝ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯤꯛꯄꯒꯨꯝ ꯇꯧꯏ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯕ ꯑꯇꯤꯌꯥꯒꯤ ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯄꯥꯟꯗ ꯁꯥꯔꯤ ꯀꯦꯁꯣꯔ ꯅꯥꯀꯟꯒꯤ ꯇꯣꯞ ꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯕꯅꯤ ꯚꯨꯕꯟ ꯑꯃꯁꯨꯡ ꯃꯍꯥꯖꯣꯟꯗꯣ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯅꯥꯛꯇ ꯍꯥꯡꯗꯣꯛꯂꯕ ꯊꯣꯡꯅꯥꯎꯗ ꯇꯥꯝꯅ ꯎꯈ꯭ꯔꯤ ꯏꯔꯣꯏ ꯁꯦꯝꯕ ꯆꯤꯡꯒꯤ ꯃꯅꯥ ꯄꯨꯡꯂꯕ ꯎꯆꯥꯜ ꯄꯥꯝꯕꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯆꯤꯔꯣꯜ ꯇꯧꯕꯒꯨം ꯇꯧꯔꯤ ꯏꯃꯨꯡꯒꯤ ꯎꯈꯣꯡꯗ ꯁꯨꯝꯅ ꯆꯤꯛꯄꯒꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯂꯥꯎꯕ ꯃꯈꯣꯜ ꯍꯧꯅ ꯇꯥꯕꯒꯨം ꯇꯧꯏ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯀꯦꯁꯣꯔꯅ ꯍꯪꯂꯛꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯝꯗꯧꯔꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯕ꯭ꯔꯥ ꯚꯨꯕꯟꯅ ꯈꯨꯝꯂꯛꯏ ꯅꯨꯡꯉꯥꯏꯔꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥ ꯑꯅꯥ ꯂꯩꯇꯦ ꯀꯤꯁꯣꯔꯅ ꯅꯨꯄꯥ ꯃꯆꯥ ꯑꯍꯜ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ ꯚꯨꯕꯟꯅ ꯃദ്ꯔꯥꯁꯗ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯆꯪꯍꯟꯈ꯭ꯔꯦ ꯀꯤꯁꯣꯔꯅ ꯃꯃꯥꯒ ꯅꯪꯒ ꯍꯦꯛ ꯍꯦꯛ ꯈꯠꯅꯕꯗꯨ ꯇꯣꯛꯂꯕ꯭ꯔꯥ ꯚꯨꯕꯟꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯍꯟꯅꯨꯔꯗꯨꯅ ꯄꯣꯛ ꯍꯧꯔꯕ ꯃꯇꯝꯁꯤꯗ ꯈꯠꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯀꯦꯁꯣꯔꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯒꯗꯧꯔꯦ ꯑꯗꯨꯕꯨ ꯍꯛꯆꯥꯡꯅꯒ ꯁꯣꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯅ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯀꯛꯉꯥꯎꯅꯒꯅꯤ ꯃꯁꯤ ꯈꯟꯕꯗ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯚꯨꯕꯟꯅ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯀꯦꯁꯣꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯅꯪꯒꯤ ꯅꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯅꯪꯒꯤ ꯍꯛꯆꯥꯡ ꯐꯒꯠꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯈꯤꯁꯤ ꯅꯪꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯚꯨꯕꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯀꯦꯁꯣꯔ ꯄꯨꯛꯅꯤꯡ ꯈꯔꯗꯤ ꯄꯣꯊꯥꯔꯝꯃꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯔꯝꯃꯤ ꯁꯤꯇꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯍꯥꯛꯇꯤ ꯁꯤꯈꯤꯕ ꯌꯥꯏ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯤꯇꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯃꯍꯥꯛ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯕ ꯇꯧꯔꯨꯗꯦ ꯋꯥꯐꯝꯁꯤꯃꯛꯇꯤ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥꯗ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ ꯀꯦꯁꯣꯔ ꯃꯗꯨ ꯈꯟꯕ ꯐꯥꯎꯕ ꯉꯝꯗꯦ ꯃꯆꯥꯒ ꯀꯥꯏꯅꯕ ꯃꯍꯥꯛ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯕꯗꯤ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ ꯚꯨꯕꯟ ꯅꯠꯇꯅ ꯀꯦꯁꯣꯔ ꯃꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯐꯤ ꯑꯅꯥꯟꯕ ꯑꯃ ꯁꯦꯠꯂꯗꯨꯅ ꯀꯥꯔ ꯑꯃ ꯊꯧꯔꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯐꯝꯗ ꯃꯆꯥꯕꯨ ꯑꯣꯛꯄ ꯂꯥꯛꯏ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯔꯕ ꯃꯆꯥꯅꯨꯄꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯏ ꯇꯞꯅ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯦꯁꯣꯔꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯕꯤꯔꯗꯨꯅ ꯀꯥꯔꯗ ꯌꯨꯝ ꯇꯥꯅ ꯄꯨꯔꯛꯏ ꯒꯦꯠ ꯍꯥꯡꯗꯣꯛꯂꯗꯨꯅ ꯑꯇꯣꯔ ꯒꯨꯂꯥꯞꯇꯅ ꯊꯟꯅ ꯍꯧꯔꯕ ꯂꯩꯀꯣꯜ ꯑꯗꯨ ꯐꯥꯎꯔꯗꯨꯅ ꯆꯪꯂꯛꯏ ꯑꯔꯪꯕ ꯊꯥꯡꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯂꯩꯇꯦꯡꯂꯕ ꯌꯨꯝꯖꯥꯎꯗꯨꯗ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕꯤ ꯚꯨꯕꯟꯒꯤ ꯅꯨꯄꯤ
Kishorna machanupido onsinduna taklami. Ibema, nangi imani, nangbu hek pokchabi. Kishorna Bhubangi nupida wari pumbalirami. Bhubangi nupina wari tarubada chongsinduna machanupibu kolami. Mama macha konaduna nungaibagi pirang sinthari. Kishorsu kaptaba ngamdre. Kayada nungairaba. Adubu sitadi mapagi manakta changu yadena. Aibu soiduna pokhankiba Bhuban. Aibu sinaba hotnakiba Bhuban. Aigi ipa oiba yaroi. Kishor aigi ipani haiduna sitan lau khongli. Kishorna hanna themi yaba kauba leitre. Ngai hak taibanga samnarudrabagi matungda Kishorna amuk urami. Bhuban ga mahajan aduga phamli. Bhubanna Kishor da kari wa haige haibano sonthangna na hairai. Kishorna hairai ai kaya phagalakadaba mandre. Aigi nungaiba wari amalai kanada su lide. Aina sikiba tarabadi kanamta phawa wari asi taba phanglaroi. Aduda nangdi aigi khwaidagi naknaba mini nangtadi wari asi tahaningbani. Adubu lisira linusira ai khanthaba ngamdre. Kishorgi mamai humang karakle sor mapi hole. Bhubanna humang adu napthok pirami hairei lirau ai nangi wari du taningi. Kishor wana ure tapna wari liba hauраklami. Bhuban babu nongma mera thagi ahing nongyai matung amani. Ina kaira khunba mina sanman taunaba mi amana yu ngauba kana leijadraba mina yu ngauba gunda haina khangnaba nipa amagi yumda thong thilakhi. Ina kaira khunba nipa aduna magi sidriba macha pokpo humni da ngairiba amabu sire haiduna phumlunaba pirai. Karisu khangjadraba jiba adudi chauraba chakfu adugi manungda nausum amani khanna ningaidena tumle. Yungauba aduna phumlamdaida amukta masak yinghoge haina lokthokhlubada nausum amada tumjarambadagi tumba thugaibagum kaplakle. Angang adu mapana sihaninglabani haibasi yungauba adudi khangki. Yungauba aduna angang adu yamna wana yokhatkhi. Angang adu yokhatnaba hotnabada yungauba aduga mi kayaga khatnaba tarami. Awa maisa minok misa kalak khaman kayagi marakta mabu yokhatnaba hotnabada yu ngauba adu awaba ama oikhre. Adubu angang adudi mithoi mihenbi ama oirakle. Mamanaba kayagi maraktagi yu ngauba mapagi yum adudagi thingba ngamdana litkhatlakle. Angang aduna pamjai haiduna doctor tamhalle. Doctor tambagi paisa thanabagi paisa tanaba hotnabada yu ngauba adudi wabagi ngamkhai leitre. Bhubanna khumlei Kishor ai loina bhap tare nang toklo kona liro nang yamna ware. Kishorna khumlei Bhuban babu ai wari asi losil hallu thintarabadi nang makha taba phangdaba yai. Makha tarei angang aduna mama kanano hanglakpada yu ngauba aduna doctor tamba loiduna hek thorakbaga unahangani haina machada wasakki. Chaphu manungdagi hinglakpani haiduna yu ngauba mapa aduna magi maming sita tholi. Uisilamba mamit adu tapna pangthoklakle Kishorna hairei. Bhuban babu matang asida yu ngauba aduna aini ina khunba aduna nangni haibasida kari haibiningi. Bhuban mamai adu leimaida lukthaduna leiba natan upai leikidre. Kishorgi khonjel ichang thauba hengatlakle. Bhuban babu nongma nangna nangi sidriba nacha adu hingna phumlucho haibada aina yakhibanina ngasi aina haiba ama nangsu yabatai. Bhuban luktharamba mamai adu nonkhatlai. Kishorna makha tarei Bhuban babu haujik aigi matam loiraklabani. Ichanupina doctor oiba phawbadangdi hingningbani. Maraibak thibi ichaduna doctor oiba dutangdi uraga siningbani. Adubu ai yaroi daure. Aduna ngasi nang wasau nang angang adu mamittagi mapi tahandana yokani amuk hatnana basilaroi. Masi aigi yathangni ngamgadra. Bhuban maral leiraba amagum Kishorda tukthana yenglei. Kishorna amuk hairaklami aidi ulcer taure doctor na aigi matam thare matam adu yorakle. Ai sikibada karimata chingnade adubu maraibak thiraba angang magi khanbada ai lan mangam loi daure. Ai khanba makai khallaga hairabani
ꯅꯪꯃꯛꯅ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯪ ꯂꯧꯖꯔꯣ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯃꯥꯒ ꯎꯅꯍꯜꯂꯨ ꯃꯍꯥꯛꯅ ꯃꯃꯥꯇ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯤꯁꯣꯔ ꯀꯞꯂꯛꯂꯦ ꯅꯪ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯏꯔꯒ ꯆꯤꯊꯤ ꯑꯃꯗ ꯊꯥꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯃꯃꯥ ꯀꯅꯥꯅꯣ ꯇꯥꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯣꯟ ꯃꯈꯥꯗꯒꯤ ꯆꯦ ꯃꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯆꯦ ꯑꯗꯨ ꯕꯨꯕꯟꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯦ ꯃꯥ ꯊꯣꯔꯛꯂꯒ ꯄꯤꯌꯨ ꯑꯩꯒꯤ ꯏꯪꯈꯣꯜ ꯂꯧ ꯄꯔꯤ ꯑꯃ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯃꯤꯡꯗ ꯋꯤꯜ ꯇꯧꯔꯝꯂꯕꯅꯤ ꯃꯁꯤ ꯋꯤꯜ ꯑꯗꯨꯅꯤ ꯚꯨꯕꯟ ꯕꯥꯕꯨ ꯑꯩꯗꯤ ꯄꯥꯈꯪꯅꯤ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯌꯨ ꯉꯥꯎꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯑꯃꯈꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯂꯤꯄꯨꯟ ꯑꯗꯨꯅ ꯀꯥꯏꯅꯔꯝꯗꯥꯏ ꯑꯁꯤꯗ ꯊꯃꯣꯏꯅꯨꯡꯗ ꯐꯨꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯈꯟꯕꯗ ꯅꯣꯛꯅꯤꯡꯉꯤ ꯁꯪꯁꯥꯔꯒꯤ ꯂꯤꯄꯨꯟ ꯍꯥꯏꯕꯁꯦ ꯇꯧꯁꯤꯟꯅꯕ ꯃꯤꯅꯝꯕꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯄꯣꯠ ꯑꯃꯅꯤ ꯂꯤꯄꯨꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯔꯕꯗꯤ ꯃꯤꯑꯣꯏꯕꯁꯦ ꯁꯣꯟꯈ꯭ꯔꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯛꯏ ꯂꯥꯞꯅ ꯍꯟꯗꯣꯛꯎ ꯂꯤꯄꯨꯟ ꯑꯁꯤ ꯊꯗꯠꯂꯒꯦ ꯑꯩ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯕ ꯇꯣꯛꯂꯒꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯟꯕꯗ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯀꯤꯁꯣꯔ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯇꯥꯎꯈꯤꯔꯝꯃꯤ ꯄꯥꯛ ꯆꯥꯎꯅ ꯈꯜꯂꯕ ꯃꯥꯟꯗꯞ ꯑꯃꯗ ꯃꯤ ꯃꯈꯜ ꯁꯨꯅ ꯄꯨꯜꯂꯔꯦ ꯃꯥꯏꯒꯩ ꯃꯥꯏꯒꯩꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯏꯊꯛ ꯍꯧꯔꯤ ꯕꯦꯟ ꯈꯣꯡꯂꯤ ꯙꯣꯟ ꯊꯤꯜꯂꯤ ꯀꯅꯥꯅ ꯂꯥꯎꯅꯔꯤ ꯕꯣꯔ ꯂꯥꯛꯂꯦ ꯉꯁꯤ ꯁꯤꯇꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯚꯨꯕꯟ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯀꯤꯁꯣꯔꯁꯨ ꯌꯥꯎꯔꯤ ꯃꯔꯛꯇꯨꯗ ꯃꯔꯨꯞ ꯑꯔꯤꯕ ꯈꯔꯒ ꯄꯦꯟꯅ ꯊꯛꯂꯤꯌꯨ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕ ꯃꯤ ꯁꯨꯝꯕ ꯉꯝꯕ ꯃꯍꯤꯅꯣ ꯃꯤꯀꯨꯞꯇ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯍꯟꯕ ꯉꯝꯃꯤ ꯚꯨꯕꯟ ꯃꯇꯩ ꯃꯅꯥꯎꯅ ꯀꯤꯁꯣꯔꯕꯨ ꯊꯤꯔꯛꯏ ꯌꯨ ꯉꯥꯎꯐꯤꯡ ꯂꯩꯔꯤꯉꯩꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯕꯤ ꯁꯤꯇꯥꯅ ꯀꯤꯁꯣꯔꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯀꯤꯁꯣꯔꯒꯤ ꯊꯤꯡꯉꯝꯗꯕ ꯄꯤꯅ ꯂꯠꯄ ꯂꯩꯇꯅ ꯄꯥꯊꯔꯛꯏ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯉꯁꯤ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯃꯉꯛꯇ ꯐꯤ ꯌꯦꯠꯂꯗꯨꯅ ꯁꯤꯇꯥꯕꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯅ ꯚꯥꯕꯣꯛ ꯄꯨꯝꯅꯃꯛꯇ ꯆꯪꯗꯨꯅ ꯈꯨꯔꯨꯝꯃꯤ ꯀꯤꯁꯣꯔ ꯈꯪꯍꯧꯗꯅ ꯁꯪꯁꯥꯔꯁꯤꯒ ꯑꯃꯨꯛ ꯁꯝꯅꯕꯒꯨꯝ ꯇꯧꯔꯛꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯔ ꯃꯥꯜꯂꯦ ꯃꯍꯥꯛ ꯐꯔ ꯑꯣꯜꯂꯦ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯇꯥꯗꯤ ꯂꯩꯀꯣꯜ ꯁꯦꯝꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯆꯤꯊꯤ ꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜꯒꯤ ꯋꯥ ꯉꯥꯛꯇ ꯏꯔꯛꯏ ꯃꯥꯅ ꯊꯥꯔꯛꯄ ꯂꯩ ꯃꯔꯨ ꯈꯔꯁꯨ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯑꯩ ꯍꯨꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯨ ꯏꯟꯖꯤꯅꯤꯌꯔ ꯁꯥꯍꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯚꯨꯕꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯕꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯍꯥꯖꯟ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗꯁꯨ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ ꯑꯩ ꯀꯤꯁꯣꯔꯒꯤ ꯌꯥꯊꯪ ꯁꯤꯔꯕꯁꯨ ꯍꯤꯛꯇꯣꯛꯂꯣꯏ ꯀꯤꯁꯣꯔꯒꯤ ꯃꯈꯣꯡ ꯑꯗꯨ ꯏꯪꯁꯤꯜꯂꯛꯂꯦ ꯚꯨꯕꯟꯅ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯅꯣꯏꯕꯤꯔꯝꯃꯤ ꯚꯨꯕꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯤꯁꯣꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯡ ꯅꯣꯏꯅ ꯀꯤꯁꯣꯔ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯐꯥꯎꯕ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯃꯁꯤꯃꯛ ꯅꯪꯅ ꯇꯥꯈꯤꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯅꯤ ꯀꯤꯁꯣꯔ ꯃꯃꯤꯠ ꯑꯗꯣ ꯑꯗꯨꯝ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯖꯟ ꯑꯗꯨꯅ ꯗꯥꯛꯇꯔ ꯑꯃꯠꯇ ꯀꯧꯅꯕ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯀꯤꯁꯣꯔ ꯑꯃꯨꯛ ꯃꯪ ꯑꯃꯗ ꯇꯥꯎꯔꯛꯏ ꯃꯍꯥꯛ ꯄꯣꯛ ꯍꯧꯕ ꯍꯅꯨꯕ ꯑꯃ ꯑꯣꯜꯂꯤ ꯌꯨꯝꯒꯤ ꯐꯃꯦꯟꯗ ꯐꯝꯂꯤ ꯍꯤꯗꯥꯛꯄꯨ ꯆꯤꯡꯂꯤ ꯁꯤꯇꯥ ꯑꯃꯗꯤ ꯑꯖꯤꯠ ꯆꯪꯂꯛꯂꯦ ꯅꯧꯅ ꯄꯣꯛꯄ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯄꯨꯔꯛꯏ ꯀꯤꯁꯣꯔꯕꯨ ꯈꯨꯔꯨꯝꯃꯤ ꯀꯤꯁꯣꯔꯅ ꯃꯃꯥꯛ ꯅꯤꯄꯥ ꯑꯖꯤꯠꯇ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯅꯤꯀꯣ ꯀꯤꯁꯣꯔ ꯑꯃꯨꯛ ꯇꯥꯏꯕꯪꯒ ꯁꯝꯅꯔꯛꯏ ꯚꯨꯕꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯐ ꯐꯠꯇꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯝꯗꯦ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯈꯥꯏꯅꯈꯣ ꯑꯗꯨꯒ ꯂꯥꯛꯀꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯈꯥꯏꯅꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯕꯨꯛꯀꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯔꯦ ꯃꯤꯔꯣꯜꯂꯕꯤ ꯃꯃꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯊꯦꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ
नाबगी हिदाक अमा फौबा अंगांग हातनबा ओइरमगनी हाइदुना चाव हाइबा याद्रे मसा फनबगी टॉनिक फौबा चाखिद्रे फत्तबा वाखलना नमहतखिबना अइना डॉक्टर ज्ञानेश्वरगा ताने माना हाइखि हेक पोकपगा अंगांग अदु मांगहनबा यानी हेक पोकपगा ममाना अंगांग अदु चेक्सिन्ना सेने डॉक्टरना पाइगे हाइबा फौबा यादे नोंमा थेंगलबा अहिंग अमदा तुमलिबी ममा अदुदा डॉक्टर ज्ञानेश्वरना पीबा हिदाक अमा लसिंगदा लुपलगा मनातोन मयादा हाइरम्मी ममा अदु असीबगुम तुमख्रे मतम अदु अखोइगी इनेमपोकसु मनाक्ता हिपले अंगांग अदु कनामत्ता ताहंदना अइना पुथोरक्लम्मी कपके तौवी अदुदगी ngसाइगी हिदाक अदु नातोन मयादा नमहनबदगी अंगांग अदुसु तुमख्रे अदुदगी अइना नंगबु कौरखिबनी खरा लैरगदी अइगी पापकी थबक अदुना मरम ओइदुना वखलगी लैनाना नादुना अहिंग अहिंग तुमबा यादे अखोइ नुपीसु पुकनिंग लाइमन ओइदुना ngasi फाउबा लेलिबसी अइना मरम ओइरबनी को खल्लुबदा अइसु निंगमदना कनामत्ता हाइदोक्तना लेलकली किशोर अइना लानखेबदी अइगी पापकी थबक अदुदा करीसु खंगजदबा नंगबु यावहल्लुबदुनी भुबनगी ममाय अदु हुमांग मरिक मरिक कारे किशोरगी इंग्लबा मखोंग अनि अदु नोइबिदुना हाइरकलमी किशोर नंगदी ईश्वरदौना पूजा तौबा याबा मीनी अइना नंगी नखोंग पाइदुना हाइजरिबसिनी अइबु अमुक्ता ngakpiramu अइबु ngakpire हाइना अमुक्ता हाइरमु किशोरगी पांगथोकनिंगद्रबा ममित अदु अरोइबु ओइना अमुक्तंग पांगथोकलमी भुबनबु नुंगसीना येंगलमी मिटयेंग अदु मपा अमना मचादा येंगलकपा गुमनी अदुदगी उइसिनख्रे अमुक पांगथोकलखिद्रे मिटयेंग अदुगी अर्थ कनासु खंगदे अदुबु पाप चेलबा भुबन नंगबु अइना ngakpire हाइबा ओइरमबा याय